ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯉꯥꯏꯌꯣꯛꯐꯝꯗ ꯌꯧꯔꯀꯥꯟꯗ ꯉꯥꯏꯌꯣꯛꯐꯝꯒꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥꯇꯣꯟ ꯑꯅ ꯑꯃ ꯂꯩ, ꯃꯥꯒ ꯑꯩꯈꯣꯏ ꯃꯥꯒꯤ ꯆꯥꯛꯈꯨꯝꯗ ꯑꯩꯈꯣꯏ ꯆꯥꯛ ꯊꯣꯡꯃꯤꯟꯅꯔꯒ ꯆꯥꯃꯤꯟꯅꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯅꯤ ꯉꯁꯤ ꯁꯤꯟꯖꯔꯤꯕꯁꯦ꯫ ꯑꯗꯣ ꯍꯣꯏ ꯑꯗꯩ ꯄꯣꯔꯛꯄꯗꯤ ꯁꯤꯗ ꯐꯪꯉꯣꯏꯗꯕ ꯄꯣꯠ ꯈꯔꯗꯤ ꯄꯣꯔꯛꯑꯦ, ꯉꯥ ꯑꯌꯥꯏꯕꯒꯨꯝꯕ ꯑꯗꯨꯝꯕ ꯀꯩꯀꯥ ꯃꯌꯥꯝ ꯈꯔꯗꯤ ꯄꯣꯔꯛꯑꯦ꯫ ꯑꯗꯨꯒ ꯑꯇꯩꯗꯤ ꯑꯅꯝꯕꯅ ꯁꯤꯗꯩꯁꯤꯗ ꯐꯪꯕ ꯄꯣꯠ ꯉꯥꯛꯇꯅꯦ꯫ ꯑꯩꯈꯣꯏꯅ ꯁꯤꯗ ꯐꯪꯕ ꯄꯣꯠꯇ ꯍꯧꯖꯤꯛ ꯑꯩꯅ ꯁꯧꯒ꯭ꯔꯤ ꯃꯆꯥ ꯃꯆꯥ ꯈꯔ ꯍꯧꯔꯝꯃꯦ꯫ ꯁꯧꯒ꯭ꯔꯤ ꯃꯆꯥꯁꯦ ꯑꯩꯈꯣꯏꯅ ꯈꯔ ꯐꯨꯛꯎꯔꯦ, ꯁꯧꯒ꯭ꯔꯤ ꯊꯣꯡꯒꯦ ꯇꯧꯅꯦ, ꯈꯖꯤꯡꯒ ꯑꯗꯒꯤ ꯉꯁꯥꯡ ꯑꯌꯥꯏꯕ ꯈꯔꯒ ꯇꯧꯔꯒ ꯁꯧꯒ꯭ꯔꯤ ꯊꯣꯡꯉꯅꯤ꯫ ꯑꯗꯨꯒ ꯁꯤꯒꯤ ꯅꯄꯥꯛꯄꯤꯁꯤꯁꯨ ꯁꯤꯗ ꯍꯧꯔꯝꯕꯅꯦ, ꯁꯤꯁꯨ ꯁꯤꯗ ꯐꯪꯕ ꯉꯥꯛꯇꯅꯦ꯫ ꯅꯄꯥꯛꯄꯤ ꯂꯩꯔꯦ, ꯑꯗꯩ ꯌꯣꯡꯆꯥꯛꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯥꯗꯩ ꯄꯨꯔꯛꯄꯅꯦ ꯁꯤꯗꯤ꯫ ꯑꯗꯒꯤ ꯄꯦꯔꯨꯛ ꯀꯥꯡꯁꯨ ꯑꯃ ꯇꯧꯒꯦꯅ ꯄꯦꯔꯨꯛꯁꯨ ꯗꯕꯟ ꯑꯃ ꯍꯧ ꯂꯩꯔꯝꯃꯦ꯫ ꯑꯗꯨ ꯄꯦꯔꯨꯛ ꯀꯥꯡꯁꯨꯁꯦ ꯀꯩꯅꯣ ꯇꯧꯔꯦ, ꯑꯩꯈꯣꯏꯅ ꯈꯔ ꯑꯁ꯭ꯋꯥꯏꯗꯒꯤ ꯍꯦꯛꯎꯔꯦ, ꯑꯗꯨꯒ ꯄꯦꯔꯨꯛꯁꯦ ꯍꯧꯖꯤꯛ ꯃꯄꯥꯟꯗ ꯆꯥꯝꯃꯤ꯫ ꯑꯗꯨꯒ ꯑꯗꯨ ꯀꯩꯅꯣ ꯄꯤꯔꯛꯑꯣ, ꯁꯤꯁꯨ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯀꯩꯅꯣꯗꯒꯤ ꯄꯥꯛꯄꯗ ꯄꯤꯔꯛꯑꯣ, ꯁꯤ ꯃꯅꯥꯁꯦ ꯀꯩꯅꯣꯅꯤ, ꯍꯩꯕꯣꯝ ꯃꯅꯥ ꯍꯥꯏꯌꯦ꯫ ꯑꯗꯣ ꯄꯦꯔꯨꯛ ꯀꯥꯡꯁꯨꯗꯨꯗ ꯁꯤ ꯃꯅꯥꯁꯤꯒ ꯀꯥꯡꯁꯨ ꯑꯃ ꯇꯧꯔꯒꯦ ꯇꯧꯅꯦ꯫ ꯑꯗꯣ ꯑꯩꯅ ꯌꯨꯝꯗꯒꯤ ꯑꯗꯒꯤ ꯃꯪꯒꯟꯈꯔ ꯂꯩꯔꯛꯑꯦ꯫ ꯑꯗꯣ ꯉꯔꯥꯡ ꯑꯩ ꯇꯨꯝꯃꯝꯗꯥꯏꯗ ꯁꯤꯗ ꯃꯪꯒꯟꯗꯨꯗ ꯑꯩꯁꯦ ꯇꯤꯡꯉ ꯊꯝꯃꯝꯃꯦ꯫ ꯑꯗꯨ ꯃꯪꯒꯟꯁꯤ ꯂꯩꯔꯦ, ꯍꯣꯔꯦꯟ ꯄꯦꯔꯨꯛ ꯀꯥꯡꯁꯨꯗ ꯍꯥꯞꯅꯕ ꯁꯤꯒꯤ ꯃꯅꯥꯁꯤꯒ ꯇꯧꯔꯒ꯫ ꯃꯁꯤ ꯇꯤꯟꯁꯦ ꯉꯔꯥꯡ ꯇꯨꯔꯦꯟꯗꯒꯤ ꯐꯥꯔꯛꯄꯅꯦ, ꯅꯨꯡ ꯍꯥꯏꯒꯠꯂꯒ ꯂꯩꯔꯝꯕꯅꯦ꯫ ꯑꯗꯨꯒ ꯁꯤ ꯇꯤꯟꯁꯤ ꯃꯣꯔꯣꯛ ꯃꯦꯠꯄ ꯌꯥꯝ ꯍꯥꯎꯋꯦꯌꯦ꯫ ꯑꯗꯣ ꯃꯁꯤꯒꯤ ꯀꯥꯟꯅꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯏꯜꯁꯀꯨꯝꯕ ꯇꯧꯕ ꯃꯑꯣꯡꯗ ꯃꯤꯅ ꯆꯥꯕꯗ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯗꯣ ꯃꯁꯤ ꯇꯤꯟꯁꯤꯗꯤ ꯍꯣꯔꯦꯟ ꯑꯩꯈꯣই ꯏꯄꯥꯇꯣꯟꯅ ꯃꯦꯠꯄꯤꯔꯅꯤ ꯁꯤꯗꯤ꯫ ꯑꯗꯣ ꯑꯩꯅꯗꯤ ꯍꯩꯔꯔꯣꯏ, ꯑꯗꯣ ꯃꯉꯣꯟꯗꯤ ꯍꯣꯔꯦꯟ ꯑꯩꯅ ꯌꯦꯡꯉꯒ ꯑꯩ ꯃꯊꯪ ꯑꯃꯨꯛ ꯇꯧ ꯇꯥꯔꯦ꯫ ꯁꯤ ꯍꯩꯕ꯭ꯔꯥ ꯃꯅꯥꯅꯦ, ꯃꯁꯤ ꯆꯤꯡꯗ ꯃꯣꯏꯁꯤꯗ ꯑꯗꯨꯝ ꯍꯧꯔꯝꯃꯦ꯫ ꯁꯤꯁꯨ ꯍꯩꯕ꯭ꯔꯥ ꯃꯅꯥꯁꯦ ꯑꯩ ꯈꯔ ꯍꯦꯛꯑꯦ, ꯁꯤꯁꯨ ꯄꯦꯔꯨꯛ ꯀꯥꯡꯁꯨ ꯍꯥꯞꯀꯦ ꯇꯧꯅꯦ꯫ ꯑꯗꯨꯒ ꯁꯤꯅ ꯄꯦꯔꯨꯛ ꯂꯩꯔꯦ, ꯍꯩꯕ꯭ꯔꯥ ꯃꯅꯥ ꯏꯄꯥꯇꯣꯟ ꯁꯤ ꯄꯦꯔꯨꯛꯇꯣ ꯑꯝꯇ ꯄꯤꯕꯤꯔꯛꯑꯣ, ꯄꯦꯔꯨꯛꯁꯤ ꯂꯩꯔꯦ꯫ ꯃꯁꯤ ꯃꯅꯥꯁꯤ ꯉꯥꯅꯝꯕꯤ ꯍꯥꯏꯅ ꯀꯧꯋꯦ꯫ ꯃꯁꯤ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯌꯥꯝ ꯍꯧꯒꯠꯂꯦꯕ, ꯑꯗꯨꯅ ꯃꯁꯤ ꯃꯅꯥꯁꯦ ꯉꯥꯅꯝꯕꯤ꯫ ꯃꯁꯤꯅ ꯀꯔꯝꯍꯥꯏꯅ ꯆꯥꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯀꯥꯡꯁꯣꯏ ꯊꯣꯡꯕꯗ ꯍꯥꯞꯄꯁꯨ ꯌꯥꯏ, ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯃꯩꯗ ꯀꯥꯞꯄꯒ ꯑꯁꯨꯃꯥꯏꯅ ꯈꯔ ꯂꯧꯊꯣꯛꯑꯒ ꯑꯃꯦꯠꯄꯁꯤꯗ ꯃꯣꯔꯣꯛ ꯃꯦꯠꯄꯗ ꯀꯣꯠꯂꯒ ꯆꯥꯕꯁꯨ ꯌꯥꯏ꯫ ꯃꯁꯤ ꯃꯥꯅ ꯀꯥꯟꯅꯕꯁꯦ, ꯃꯁꯤꯁꯨ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯂꯣꯛ ꯀꯔꯤ ꯀꯔꯥꯗꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩꯕ꯫ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯌꯨꯡ ꯍꯥꯟꯕꯗ ꯑꯩꯈꯣꯏ ꯀꯔꯤ ꯁ꯭ꯇꯣꯟ ꯀꯦꯁꯀꯨꯝꯕ ꯂꯩꯀꯣ, ꯑꯗꯨꯒꯨꯝꯕ ꯌꯨꯡ ꯍꯥꯟꯕ ꯌꯥꯗꯕꯗꯣ ꯀꯅꯥꯒꯨꯝꯕꯗ ꯑꯁꯤ ꯐꯨꯠꯂ ꯃꯍꯤ ꯊꯛꯑꯦꯕ꯫ ꯃꯁꯤꯅ ꯀꯥꯟꯅꯕꯁꯦ ꯑꯁꯨꯃꯥꯏꯅ ꯂꯩꯌꯦ꯫ ꯑꯁꯤꯅ ꯑꯅꯧꯕ ꯆꯣꯡꯕꯅꯦꯕ꯫ ꯀꯣꯝꯄ꯭ꯔꯦꯛꯁꯤꯁꯨ ꯈꯔ ꯍꯧꯔꯝꯃꯦ, ꯁꯤ ꯂꯣꯛ ꯃꯈꯥꯗ ꯇꯨꯔꯦꯟꯄꯥꯟ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨ ꯀꯣꯝꯄ꯭ꯔꯦꯛꯁꯤ ꯈꯔ ꯍꯦꯛꯂꯛꯑꯦ, ꯁꯤꯁꯨ ꯍꯥꯞꯆꯤꯜꯂꯅꯤ꯫ ꯑꯩꯅ ꯁ꯭ꯋꯥꯏꯗ ꯐꯪꯕ ꯉꯥꯛꯇꯅꯦ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯞꯇꯣꯏꯁꯦ ꯂꯣꯏꯅꯃꯛ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯣꯔꯣꯛ ꯍꯥꯞꯆꯤꯜꯂꯒꯦ, ꯑꯗꯒꯤ ꯍꯣꯔꯦꯟ ꯈꯤꯇꯪ ꯃꯇꯣꯟ ꯈꯤꯇꯪ ꯌꯥꯎꯅꯕ ꯑꯂꯨ 3ꯈꯛ ꯍꯥꯞꯀꯦ꯫ ꯀꯣꯝꯄ꯭ꯔꯦꯛꯁꯦ ꯍꯥꯞꯆꯤꯜꯂꯒꯦ, ꯂꯥꯁꯇ ꯄꯦꯔꯨꯛꯁꯦ ꯍꯥꯞꯄꯒꯦ꯫
khitang hap to sira Yaide. Lai. Gandhi wana ngari sure na juga lo kuba 파이브에 지 에이 Sogriira. 나빠삐 합살래 합살게 ngari 합san 그래 아루 khra 합san 게 아루 거의 미 야만이 아루 khra 합게 그래 걔너디 이 파토는 미 루고 이제 장보 거기 그것도 내가 사면 기장 사. 사고 살시 사고. 미리 임색해라 이사리가 조소 가야 동사리가 그자 전을 내고. 그래서 선물 승하라. 그 선나는데 지금 이제 아저씨 지금 예순다. 이 동태는 이행하도 사도 타고. 가진가 nga yaibaga ubra thakchalage itu machalde koti pajaran 싹 합질래 합질래 여기다 가징 레이어디 가징제 또 합배고 가보가봉 옥토가 가보가봉 옥토가 곤도 가보가보 수가야 되나 또 짜신배 이래다 cay đây nó xem một đây xí lỗi cái gì của chị nó sau khi tập hấp dẫn là như thế này nó tập không trở nên hi sau khi thùng có lôi ra sau khi hấp dẫn cái đấy sau khi thùng có lôi ra
ꯑꯗꯨ ꯌꯥꯝ ꯀꯨꯏꯅ ꯁꯧꯍꯟꯕꯗꯤ ꯌꯥꯔꯣꯏ ꯁꯤ ꯍꯦꯛ ꯍꯥꯞꯆꯤꯟꯕꯒ ꯑꯗꯨꯝ ꯑꯁꯤ ꯊꯥꯡꯊꯕ ꯌꯥꯔꯕꯅꯤ ꯑꯩꯅ ꯉꯥꯛꯇꯪ ꯊꯥꯡꯒꯠꯄꯅꯦ ꯑꯗꯨ ꯌꯥꯝ ꯀꯨꯏꯅ ꯁꯧꯔꯒ ꯂꯩꯔꯗꯤ ꯑꯗꯨꯝ ꯈꯔ ꯇꯧꯔꯤꯁꯦ ꯅꯥꯡ ꯅꯥꯡ ꯂꯥꯎꯕꯒꯨꯝꯕ ꯇꯧꯕꯅꯦ ꯑꯗꯣ ꯑꯁꯦꯡꯕꯩꯗꯤ ꯐꯠ ꯊꯥꯡꯊꯔꯒ ꯍꯥꯞꯆꯤꯜꯂꯀꯥꯟꯗ ꯏꯁꯤꯡ ꯀꯩꯅꯣ ꯑꯌꯤꯡꯕ ꯈꯤꯇꯪ ꯈꯥꯕꯩ ꯃꯆꯥ ꯑꯃꯒꯨꯝꯕ ꯍꯥꯞꯆꯤꯟꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯝ ꯂꯣꯏꯔꯦ ꯁꯧꯒ꯭ꯔꯤ ꯁꯦ ꯊꯥꯡꯒꯠꯄꯅꯤ ꯊꯥꯡꯊꯔꯦ ꯁꯤ ꯁꯧꯒ꯭ꯔꯤ ꯂꯣꯏꯔꯦ ꯏꯄꯥ ꯑꯗꯨꯒꯤ ꯃꯣꯔꯣꯛꯇꯣ ꯃꯦꯠꯂꯒ ꯏꯄꯥꯒꯤ ꯇꯤꯟꯗꯣ ꯑꯗꯨ ꯃꯦꯠꯄꯤꯔꯛꯑꯣ ꯑꯗꯣ ꯁꯣꯝ ꯅꯥꯀꯟꯗ ꯂꯣꯏꯁꯤꯜꯂꯛꯑꯦ ꯇꯤꯟꯁꯦ ꯀꯔꯤ ꯃꯃꯤꯡ ꯀꯧꯒꯦ? 우싱샤. ꯑꯗꯣ ꯏꯄꯥꯒꯤ ꯈꯨꯠꯇꯅꯦ ꯌꯦꯡꯉꯒꯅꯦ. ꯃꯁꯤ 이빠는 하이비로. ꯅꯨ ꯃꯈꯥꯗ ꯂꯩꯕꯅꯦꯕꯀꯣ ꯃꯁꯦ ꯎꯁꯤꯡꯁꯥꯁꯦ ꯃꯁꯤꯅ ꯀꯥꯟꯅꯒꯗꯕꯁꯤ ꯑꯩꯈꯣꯏ ꯄꯥꯏꯞꯁꯇ ꯀꯥꯟꯅꯕ ꯂꯩꯌꯦ ꯃꯉꯣꯟꯗ ꯄꯥꯏꯞꯁꯇ ꯌꯥꯝ ꯍꯥꯞꯄꯗꯤ ꯌꯥꯗꯕ꯭ꯔꯥ ꯑꯗꯨꯗꯤ? ꯑꯩ ꯌꯥꯝ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯅꯤ ꯑꯁꯤ ꯌꯥꯔꯦ 오늘이 아주 ꯃꯣꯏ ꯂꯣꯏꯅꯃꯛ ꯍꯥꯏꯒꯨꯝ ꯑꯩ ꯅꯨꯡꯁꯤꯗꯥꯛ ꯌꯥꯎꯕꯅꯤꯀꯣ ꯅꯨꯡꯁꯤꯗꯥꯛꯇꯤ ꯄꯨꯔꯛꯑꯣ 레지 떠오르. 그래서 안 됐다고. ꯁꯦ ꯍꯧꯖꯤꯛꯀꯤ ꯇꯤꯟꯗꯨꯅꯤ ꯁꯤꯁꯦ ꯑꯗꯨꯝ ꯍꯤꯡꯅ ꯆꯥꯕꯁꯨ ꯌꯥꯏꯌꯦ ꯑꯩ ꯑꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯂꯤꯂꯥꯗꯤ ꯈꯪꯗꯦ 이빌리 야롭대. 아이 그렇지 떠오르 뭐 사보고 응? thì mấy ông thấy cái bức tàu gì biết sao với tàu kìa chinh 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 nào phải lấy thế một cái sao bảo nào xe cung bạ tôi bị tại này tôi mà nằm đi rồi là hà đẹp khả nào bốc khai cái rồi hầu là dây ba đi hầu là xe biết là cái co hầu biết không anh nè thùng vào thùng hầu cái đồ mà lấy vợ đâu test tàu nó chưa mỗi con hàng ngang con tàu rồi đấy hầu đấy tụi đi hầu cái nghe wow dạ bro chị sinh đồ sao cháu đi chứ nấu đi đó ta yên à cái càng xuống rất tiêu mà này bà thôi 그래. dạ bà ya sử dụng luôn nhá làm thì hầu nó hầu đi càng xuống mấy tài ya hết gì đi 야먹까 걔가 chứ cần mấy bà ngàn năm đi ngàn năm bịa em tỉa sâu kìa thôi xin được cô 그냥 luôn 신경 잘 복하이 버리네. 아이고 떠오게. 자 하나 더 자호기. 이거 한 것도 아니다 우물 홈내 봐. 여기 써야죠 없네. 찐지게 만나면 좋고도. 비스킷 아니에요. 막 하나 오면 확 나오면 우리. 야브라. 야 그거 뭐 또 이다 쓰지 hãy si một mồm tôi tàu cái xoay đấy mẹ hôi thế nào với thầy khách của đó tôi tàu cái xiêm mà cả xong này gì không ra vợ 빠또 시기 군제 까마이나 따라키브노 이 까라이데기 빠 또노이 까마이 라 가시 시들 레이브노 아두기
ꯋꯥꯔꯤꯗꯣ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯑꯩꯈꯣꯏꯁꯦ ꯑꯍꯧꯕꯗꯤ ꯑꯁꯣꯝ ꯈꯝꯕꯤꯗꯒꯤꯀꯣ ꯑꯍꯥꯟꯕ ꯈꯝꯕꯤꯗꯤ ꯀꯥꯔꯛꯄꯅꯤ ꯈꯝꯕꯤꯗꯁꯦ 1972-73 ꯑꯗꯨꯋꯥꯏꯗꯒꯤ ꯂꯣꯏꯅ ꯀꯥꯔꯛꯄꯁꯤ ꯑꯍꯥꯟꯕꯗ ꯃꯊꯛ ꯑꯁꯣꯝꯗ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯍꯥꯟꯅ ꯀꯔꯝꯍꯥꯏꯅ ꯑꯁꯤꯗ ꯑꯃꯨꯛ ꯍꯣꯡꯊꯈꯤꯕꯅꯣ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯁꯦ ꯏꯁꯤꯡꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯋꯥꯏ ꯍꯥꯏꯕ ꯏꯁꯤꯡꯒꯤꯁꯤꯗ ꯍꯥꯟꯅ 이신지 kitang anapado hongse adune handakse ikhona asomda amu hongtharapne ꯑꯣ ꯏꯁꯤꯡ ꯐꯪꯕ ꯖꯒꯥꯗ ꯂꯥꯛꯄꯅꯦꯕ ꯍꯥꯟꯅ ꯃꯊꯛꯇ ꯏꯁꯤꯡ ꯐꯪꯗꯦꯕ asi yam wai ꯑꯗꯒꯤ ꯂꯝꯕꯤꯗꯤ ꯀꯃꯥꯏꯅ ꯇꯧꯋꯦ lambisini hoji maru oirba lambisina amu hena ware hoda habdi hoi hoji nongsa sabu kanddi hoi khrabdi adum chappa yaibo ayen nongchu tha yoraba upai leitre hoi ꯆꯠꯄ ꯌꯥꯗ꯭ꯔꯦꯕ chappa yadre ꯑꯗꯩ ꯃꯩꯗꯤ ꯐꯪꯗꯦꯅ ꯁꯤꯗꯀꯣ oh mai phamde mai sima watli ihoi sida ꯑꯗꯒꯤ ꯅꯥꯕ ꯈꯣꯠꯄ ꯇꯧꯔꯛ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯀꯃꯥꯏꯅ ꯆꯠꯂꯤ ꯀꯥꯏꯋꯥꯏꯗ ꯌꯦꯡꯉꯦ ꯅꯥꯕꯒꯤꯅ ihoi sina phungyer adwaida chalebo ꯄꯨꯡꯌꯥ ꯇꯥꯅꯀꯣ hoi phungyer tana ꯁꯤꯗꯒꯤꯅ ꯁꯤ ꯖꯒꯥꯁꯤꯗꯒꯤꯅ ꯑꯩꯈꯣꯏ ꯁꯤ ꯖꯒꯥꯁꯤ ꯃꯃꯤꯡ ꯀꯔꯤ ꯑꯣꯏ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯉꯥꯌꯣꯐꯨꯡꯗꯩꯅ ꯐꯨꯡꯌꯥ ꯐꯥꯎꯕꯁꯤ ꯀꯤꯂꯣꯃꯤꯇꯔ ꯀꯌꯥ ꯑꯣꯏꯒꯦ tara taruk oigini hana asi mathak leringai sinana tramari kuma lebugo hoja si khra amu handabnina kilometer anu kuma di sandagrebo na bisini kari kuma yadune het naraba mina pora dum chale bai hoje ꯄꯣꯔꯒ ꯑꯗꯒꯤ ꯆꯥꯕ ꯊꯛꯄ ꯑꯃ ꯀꯩꯀꯩ ꯑꯗꯨꯝꯕꯗꯗꯤ ꯑꯩꯈꯣꯏ ꯗꯨꯀꯥꯟꯁꯨ ꯑꯝꯇ ꯎꯗꯦꯅ ꯁꯤꯗꯩꯗꯀꯣ aduna ikhona torisina jinjin non jutha yorakni harabdi hoise pulap lesalo adum thamauba na ꯂꯩꯕꯗꯤ ꯄꯨꯡꯌꯥꯔꯗꯩ ꯂꯩꯔꯦ yorde lere ꯑꯣ khono hola ibne do ꯈꯣꯡꯅ hoi ꯏꯁ waba habu aduni lambi ꯑꯗꯣ ꯁꯤ ꯄꯨꯂꯞꯅ ꯈꯨꯟꯁꯤꯗ ꯌꯨꯝ ꯀꯌꯥꯃꯨꯛꯇꯤ ꯂꯩꯒꯦ ꯃꯤ ꯀꯌꯥꯃꯨꯛ ꯇꯥꯏ hoji si ikhoi 11 houses adum le habako aduga population se ikhoi chamaga chama kuntra mangara adu leranguni ꯑꯗꯩ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯀꯩꯀꯥ ꯇꯝꯕꯁꯤꯡꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯁ꯭ꯀꯨꯜꯁꯨ ꯎꯗꯦꯅ ꯁꯤꯗꯤꯀꯣ ꯃꯄꯥꯟꯗ ꯂꯣꯏꯅ ꯇꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯝꯐꯥꯜꯒꯨꯝꯕ ꯇꯝꯕ ꯂꯩꯕ꯭ꯔꯥ phungyer masam susina phungyer leye adu khra achau businduna imphang lefi yae khura lefi yae ano kana kumuna phungyer da so adum le hobusu yae ꯑꯗꯨ ꯕꯣꯠ ꯊꯥꯗꯕꯗꯤ ꯃꯣꯏ ꯒꯥꯔꯤ ꯂꯧ ꯂꯥꯛꯄ꯭ꯔꯥ ꯈꯣꯡ ꯆꯠꯄ꯭ꯔꯥ huji do khona chalibni ꯂꯪ ꯊꯥꯅ oh mohana kawba laktridi la roi chalroi di ꯊꯥꯗꯔꯔꯣꯏꯕ thada roi ꯂꯣꯏꯅꯃꯛ ꯂꯣꯏꯔꯦ ꯅꯝꯕ ꯈꯣꯠꯄ ꯆꯥꯃꯤꯟꯅꯕ ꯏꯟꯖꯥꯡ ꯃꯌꯥꯝ ꯑꯍꯥꯎ ꯑꯍꯥꯎꯕ ꯑꯗꯒꯤ ꯍꯧꯖꯤꯛ ꯀꯥꯏꯅꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯌꯧꯁꯜꯂꯛꯑꯕꯅꯤꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯅꯕꯒꯤ ꯑꯩꯈꯣꯏ ꯔꯦꯗꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯑꯝꯇ ꯕꯥꯏ ꯕꯥꯏ ꯑꯝꯇ ꯇꯧꯕꯤꯔꯣ ꯑꯝꯇ chale ko Mama,